Pausedi Yumpum Oiva Maruiba Pao Kharab de Dojari. School sing Hangdokkadaba Mangoinana Anouba SOP thokkhre. COVID-19 na maram oiduna mamang sahigi Marstagi Hausuk Power Tonglon to the Ladyba, my Luising Abukanam Hausagum, Hangdokpa Yanaba Lokutpa section Tarangi Sarukama Oina, my Luisang Singi Oiba SOP Ama Manipur da School Education Department na thokkhre. Hariba Anouba Standard Operating Procedure SOP Aduki Matungenda, my Luising Hangdokkadaba Pao Mangoinana School Gimapam Kutimoksin Batungna disinfected thokkhre. Kosa amdok bagi thermometer sapon amadi darkaroiba polam sing kuwatan pangan bagi kodong chaba sing thongkadabane. Mai loisang sing dakudaki mating pikadaba kangbo darkaroiba polam sing awat apa lehendanaba yengchen bagi kangbo amadi lunan bagi pibam yengchen naba kangbo na sing bak kangbo makal sing thongkadabane. Classroom da mahiroi amaga marakta yamdrabada puttaruki arapa lehenkadabane. Hariba arapa asi oza amadi staff sing nasu makoi ka sing tengak nasat kadabane. Loina da kudong chata balai ragadi yariba makai classroom gi mapanda class daugadabane. School khada amadi Khngminnase da su physical distancing kahad loidabare. School gi akoi da physical distancing face marks uppa amadi khocha toina amasok ningthina hamgadabane haina mairosing da ningching hanba yaba poster parangkaina thetgadabane. Lok tin setpada atingba thamgadabane. Reception tawpham ising thakpham amadi khut hampham na singba mafam singda lai singduna mairosing da physical distancing ahangadabane. School amaki apun bam hairoi sing kanglu khaidok tuna tangkak naina school kan gadabane jailgi oiba time table senggot gadabane amade classroom dam hairoi pik thanal heloi dabane tangai fadana ayuk amade nukthilgi safe tham gadabane physical distancing thambangam loi daba thabak thoram sing amada pangthokpa yaroi function amade celebration sing pangthokpa yaroi admission gi mangoidana school amade mama mapa sing gi marakta visual gi khuthang da wari sana gadabane Mahiroi sing acting na di jahon kadabane. Yum da lairaga mahi tamning pa mahiroi sing ayaba bigadabane amade school karak kadaba mahiroi sing na mama pagi ayaba bigadabane. Ministry of Human Resource Development, Ministry of Home Affairs of Health and Family Welfare na piriba COVID-19 SOP sing adu school authority na mahiroi sing da mamutana kanan gadabane. Thermal screening tawtunat lahaw layba mahiroi sing school karak pada thinggadabane. Mari laynabat layang pathap sing chathagadabane. Containment zone da lairiba mahiroi amadi school gi staff sing su school karoi dabane medical facility sing thamdun staff amadi mahiroi sing changnai na check up tawgadabane school sina jaraba makai mahiroi sing gi attendance da ahen ba mieng thamloi dabane amadi changnai ba sing da mana pibana sing ba sing tawduna pungning thokaloi dabane haksang gam daba staff amadi mahiroi sing chudi bigadabane school gi academic calendar sing chuna kadaba mohong da semdok kadabane mahiroi sing da lainga ki makha da phongba lairik sing bigadabane Ar yoga say to application ki khuthang da haksang ki phibam sing mahiroi sing na school da phangan gadabane hostel amadi boarding home sing da su mahiroi amaga ki tumpham chafam sing temporary oiba phaklang sing khaduna to khaina tumgadabane tangai fadana mayum da oja ki khudong chap laitraba mahiroi sing khaktamak thamgadabane loinana boarding da sangtrike da thermal screening tawduna layong jawba sing loi dabane changlaina counselor sing chathagadabane medical team sing na chayul amada amurak laktuna inspection chathagane internet amadi wifi gi khudong chaba thamgadabane school gi transport system sing pungkun mari gi manungda anirak disinfectant kapthuktuna sanitization tawgadabane driver amadi conductor sing na face mask uppaga loinena mairoi sing ga social distancing akadabane gari gi thongnau sing hangdokkane mask uptapa mairoi amata tohaloi dabane yariba makai mama mapa sing na lanai oina masa sing thingadabane Kanagumba mahiroi natragan staff sing marakta sing naning oiba layong thengnaba tarabade khudukta isolation tawgadabane amadi khwaidagi nakbo hospital natragana clinic ta pau pigadabane health authority ne yangchalaba matuk makhata ba khongthang sik lahot kadabane positive oiba thengnabadi mafam adu athuba matamda disinfect kapthokadabane loinana mahiroi sing da mid day meal pisabagi mangoinana lokot payaba section tarang sing lokona ba khonagadabane face mask uppa abadi social distancing akadabane Mahiroi sing krik inna badagi ngak thungna ba thorang sem saduna mid day meal pijagadabane loinana negative oire khanglaba kok khaktamak changbagi ayaba pigadabani ain Anouba SOP atuna makhatana aire Nagalamorom da nongmada miyoi tara mari khak positive oire state asida COVID-19 laina laichat chantorakba auroktuna haukiba sahi lising ani kungi July thagi mayai chalakpadagi nongmada miyoi chamagi mayada positive oiduna lakhrabagi tungda ngasi khwaidagi handapok oina miyoi tara mari khak thamak positive oiba thengnare
COVID-19 Command Control Room da thadorokpa cherol amagi matung ina hokiba pung kunmari asigi manungda CAPF ki personal ahum yauna state asida miyo taramari khaktamak positive oiba thengnakhe masi tharaga hojik phobod state asida positive oihiba masing lising kunipan chatruk khompu sukhre loinana active case amri marfu tarada leire gari accident da moirang tep hemanta hinghaure magi loina bin laikidre khanghaudana lambida chanchilakpa hameng ama thainana phonabada thokhiba gari ani thengjinabagi thodokte ex minister moirang tem hemanta hingaure aduga mahaki loina pe moirang tem ongbe partitana laikidre laibak tiba thodok asinga si eupung tara makharum tarakpada sora amadi langthabal galona ba imphal more lambida thokibane amaraga sida mumbai de henna sathiba covid ke adoba strain makhal ama thengnare laibak sida UK dagi sandorakpa aurakiba covid-19 ki jamna lona ganba laichana si kanna thingbagi thabak chatharinge cheraka sida South Africa dagi sandorakpa aurakiba covid-19 ki anouba strain na positive oiba mei ahum mumbai metropolitan region da thengnare aina agency dagi phangpa pauna aire Pawasigi matuk ina Mumbai da nauna thengnari ba strain asi South Africa da sandokliba COVID ki anuba strain K417N E484K amadi N501Y asigi manung da jawriba E484K harib strain asini aina Mumbai ki Tata Memorial Center ki Hematophathology ki Associate Professor Dr. Nikhil Patkar na phongdokkhre aire hariba anuba strain asi institute asigi team asina khongkalakpa sample charted ki genomes sequencing tawbada thengna rakibani haire hariba Africa dagi sandurkliba covid ki anuba strain asi UK ki strain dagi hena tamthiba heli aina tongan ba expert kya namat pinarakiba leira khrabane researching asina phongtorupagi matung ina covid ngaktonarba vaccine asi miobagi antibody da mapangal kangkhanaba amade laisar se bungak thopangambagi makun jawba antibody sing pothok hanana honabare adobo hariba E484K ki anuba strain aside antibody sing laksin bada wana thogi haina Dr. Patkarna makhatana haire Tata Memorial Center asi hanadi cancer na pamiyoy khaktaki genome sequencing tawrambani adobo covid ki laisat matam asida Mumbai ki Nupi Panvel amadi Raigat area ki miyoy sing ki sample singsu test tawbada haurakibane anuba strain asina positive oiba thengnaraba miyoy sing adu Raigat dagi ani amade 10 dagi amane hariba miyoy sing asigi aksangi phibam phana leiri haire atopa Yamna Nungaiba Pao amadana microfinancing dagi Nupisingna Loukhiba loan Kok-hllagani hemanta Assam ki Nupi oibisingna tongan ba microfinance institution jang dagi Loukhiba loan sing kokhanaba thorang tori aina Assam Legak ki finance minister Hemanta Biswa Sharma na phongdokkhre Zorat tapang thukiba miyam ke rally amada wangang laduna hemantana hai microfinance institution singna state asigi lairaba miyam da piramba saiting singa du kokhanaba state assembly na handak ta satna kanglon kaya semduna thamkhrabane chana kanglon sing asigi matung ina hariba microfinance ke agency na loan sing gi memda chatlaga potchai khonggat pan singba athingba thamkhrabane panbajabadi matam khragi mamangda Assam da microfinance institution sing dage possible loan sing miyam na singba ngamdaba dage state asid asobo wathok am oikiba leikhrabane loinana tongan ba loop kana state asida microfinancing thinjana ba lenga ki mafamda taksin ki basu leikhrabane masina maram oiduna microfinance dagi loan kokhan bagi wafam basi lakribe state assembly election asigi asoba propaganda amuk ina congress amade BJP ani mangna sen naribane state asida karigumba congress na lengak parabadi microfinancing dagi miyamna lawriba loan sing kokhan gani aina phongdoki badagi BJP ki mekai dagi su loan kokhan bagi wafam asing asi puthorakibane Handak state assembly the past thokhiba microfinance institution ge chana kanglon sing adugi matung ina miyoy amana tongan ba microfinance institution ani dage henna loan loba jandanaba amate lupa lakh amaga lising kun manga dagi henna loan pitana bagi wafam sa thamkibane amaromda Assam da Nupi Ahal oirabasing lemna bus tonghalle Assam da leriba Nupi amade Ahal oirabasing da ahenba mitlen changba oina makhoina bus tongbada atongmal Loukdaba bus service ase Assam ge Bus service ngasi Assam ki CM Sarbananda Sonowal na houdokkhre Brahman Sarathia scheme gi makhada ngasi houdokhiba service asiki makhada leiba leimasugi bus kun mangana tongan ba route mangada chengani haire aroibeta content sing asiki maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiri popna mapathaga chari channel asina domda kanarabadi subscribe tawbidri basingna subscribe tawbirum loinana like and share tawbusu kawbi gropna mapo amuka na thaga chari